Micham Miam Ngak Pangam Luidaba Oirabadi, Chief Minister Amadi Home Minister Moral Ground Pham Thadok-U Haiduna, Coordinating Committee on Manipur Integrity Cocomi Thomi Single Winana, Miam the Kongzang Sangsan Kre. Security Force ka chauna mungna khrei Cocomi na miyam galoina na ngasi akan ba khongjang sangsin bahurapada Security Force ka chauna mungna khe ngasi ki khongjang adu wangkhai angom laikai da leiba Wall United Youth Club ki mamangda Cocomi gi thomi singna miyam galoina na changsin khe khongjang asi gi damag loop asi gi thomi amadi miyam na ngasi nungthil pung anirom taba aduaida pun bahukhe khongjang loi singna Manipur gi Chief Minister amasung Home Minister Moral Ground Pham Thadok-U haiba warol sing yawba play card season aduna Kholau kaya lauke. Security Force na khongjang loising adu thattuna makha na chathandana bathingke maduda Security Force amadi khongjang loisingi marakta mukna bathoke. Athing ba adu namkhaiduna konung mamanglomda chatnaba hotnarapada fibam adu laksina ba Security Force na tear gas kaptuna khongjang loising tan khaiduna irang adu nemthake. Khongjang adu ga mari lainana Cocomi gi convener YK Direna hai ngarang tronglaubi gi thodokta angang machul mokwa ani hat khiba amadi makoyani gi mama buna tamthina sokhan kibagi thogdoki moral responsibility pumnamak Chief Minister Amadi Home Minister na pugadabani asigumba thogdok asida chainariba terrorist singi mathakta lenga ga sina chapchaba action laukhatba ngamdaba amadi miyam safana thamba ngamdraba lenga ki thawong yaningde ngarangi thogdok adubu yaningdaba fongdoktuna miyam na khongjang sangsinbada Security Force na nongmai kapsinduna misi mina thokhan kiba adu yenglaga Chief Minister Amadi Home Minister na moral responsibility lawfam thoi maramaduna makoyani moral ground Pham Thadok-kadabani haike. Government ki oiba local iba thabak thorom singsida ikoina cancel laningba adunglaba terrorist sing dugi mathakta akanba changchen bam thokpa thabak sing changchen daba pen dagi kholau sing si lauruba misam myam sing da adunglaba security forces na nongmai kapsil lakanda masidi misi mina tholakpa masi punamak sing ki responsibility moral responsibility as Manipur gi Chief Minister musu Home Minister na lobam thoi maramaduna makoi khudakta moral responsibility lorkanda koi gi phamdagi resign to godamni komina mathang chatharakpa miyam gi ba democratic oiba movement singi manungda yenga si koi numida sima chupa laikidaba munung amadi laikidraba ikoi gi iricha singa dugi mapamda ikai kun lawatpa toro mama numi chupa koi pangthok chagani Manipur gi yumthong kudimakta koi candle light thanbiduna amadi lekai yumthong jingda terrorist singi act singi si lakshin mangamdaba gomingi thawong amasung terrorist singi dunglaba thawong asibu condemn to boina lekai gi miyamna koi maira release piduna yaningda phongtok pibagi khongjang changsin biu government patik chaba lokhatom thokpa algogi action lorokri phawda lekai da makhan makha kaya gi democratic oiba khongjang sing changsin biduna koi government da atungba akan ba pressure ma pimina si